ngasi phongkiba tongan tongan ba manipuri se phongsing amasum thokiba thodo wathok sing maru oibe I pausing khongasaraga manipur top channel gi maike digi myamna thamjai ahan bada exam da khongban sin bi wathok manipur ahan boine exam da khongban sin mi hum jail thajingkhre manipur hauji satharibe exam sing da mairoi sing na taba pambai sijina bigi watok chawna lakpaga loinana mairoi loop sing ma di mari lena pa authority na akhana ba miyeng thamduna khongban chen ba khutpu ama thugai bangam khre khongban chen ba da haktheng na sarugya ba da ba mi ohum judicial custody da remand lauthaduna jail la thajin khre saliba thas gi taraga ni thu council of higher secondary education manipur na loba class 12 exam gi MIL subject hokpa numita hiang thangda leiba kamakya Pemton College da mairoi loop de samne yengsin wasa pra sauna khongban sin gi phibam ma uba phangba loinana miyoi mari fagatuna police station ki college asida wangu higher secondary school amadi helping hands group ki school gi mairoi sawa henman exam asi tharibani pharaba miyoi mari edudi matum phibo makhale kai digi thoksum Robinsons oinam sogumbum digi buyamayum Sajis Khan top sifai digi huidrong bus amadi mayang imphal Bengal maning makhale kai digi Amar Yungkhaibam ni Amar Yungkhaibam hairiba lanai school amad oza oibani ma B.Ed ki exam thagadaba leibana bel laukre hairiba miyoi sing adugi matakta Wongoi police station nam thak toba criminals breach of trust amasung criminals conspiracy ki section 147 406 102B by 34 ki makhara FIR ama lokhatki FIR adugi number 24 close for 2022W GIPS ni makhoi police custody da remand laukthaduna thamlakpagi matam loiduna ngarang chief judicial magistrate court puthok loba matung numit taraga mangani gi oiba judicial remand laukthaduna jail thajin khibani haina pausna phongdurakli atopa pawmana gari huran begi case hengalakpadi anti vehicle thief cell hingat hankre action lokhatringai da se sang suduna leba gari sing police surrender togodabani IGP Manipur mari makhong khangdaba gari kya sijinabagi wathok laire police na sapsabe action lokhatringai da mari makhong sengdaba amadi se sang sudana gari lairubasingna mari lainaba police station natragana authority da surrender togodabani haina ngasi Imphal West ki IGP zone 1 themtik ngasangmana ASP office ta pangtokpa pawgi mifam amada phongdokre Manipur gari huran bigi wakat lakpagi sang nomo hengalakli masiga mari lainana Director General of Police na anti vehicles thief cell saliba sai sigi Mars kulngamapan linkakre hairiba cell asi ADGP amana yengsingani cell asi hangdokhibagi marueba maramdi gari huran bigi case kaya Manipur hengalakli ba si lakshina nabani cell asina gari huran ba khutpu sing masak khangdoknaba thabak sing paikhatgani Manipur gi manung da lairiba gari huran ba khutpu sing asi phaba ngamna bonabada motor vehicles department gi asobo mateng suma thoktai gari huran ba sing masak khangdokpa madi masiga mari lena ba casing lakshina na bonaba aibisi araiba madi oide covid laisat lairingai mamangi sahi ani rom asidadi gari huran bi case masing hantana laki adumaina ma laisat asigi phibam phagalakpa loinana gari huran bi case masing hengalakpa da sel asi amu hana hingkar hanbani Sai ahumrongi mamang re anti thief cell asi linkhalurabani adubu case hantarakpadigi mathau toba lepki madugi matung amuhana cell asi hingat hanbani hanasu pausna phungdoki atopa pawmana IRB personnel ama fari gari ahum phangle gari huran baga mari lainana Thobal police commando da attach toba Indian Reserve Battalions IRB gi personnel ama police na fare huralakpa alto car ani amadi activa ama mayumdagi phangle police na faraba IRB personnel adugi mamingna athopam Rameshwar se kuntra gamri apokpa bira laifamna Thobal athokpa mayali kai digin hairi ngasi nimit jungba matuna gari huran baga mari lainana akaknaba pawma phangmadagi Imphal West District Police anti vehicles thief cell makasa tarakpoina topa pawmana pung kharakak sukhiba nongna national highway sing irol nungda lehalure national highway gi phibam soklaba mafam sing lenga khangna tumina leisinba pende miyam ngarang amasung ngasigi lona ba ihinung gyadigi pung khara sukhiba akan manong na maramoiraga national highway gi mafam khara irol lungda lehalure miyam satok jasin tawra saud khudong sada ba mayona khre khwaidigi hena phibam soklibadi national highway Imphal Mure lami paringda lairiba singjo maidigi kawa phawbagi sidi
Masigi manungda laidiba lambi mate asida nong khajitang subada isau hekta thokpana lambi mapana laidiba yung kya ising thumjin bamadi lambi paning asi ising manungda laikhibana lambi asida satliba gari sing mafam asi lana ba honabada tufak tufai sale mairoi kya lambi asi lan mangamdabadagi maisang sanadre hiram asigi matangna pausi singi kuthangda laurakliba si sahi mari mangarum sujilakle adubu lenga asina tadabanara natragana tana Pangsinarabra ngasi phawbo miyeng amata sangbiraktabasi lamdam asumgi miyamna penda pafungdurakli maram aduna lambi mati asi lenga na miyeng sangbibaga loinana miyam isaudagi kanbinaba apil torakli lenga na sembiriba mafam asigi drain sing pikpa amadi sengtokpidabana ising siendabagi maram amasu oihalli hanas paus na fungdurakli Makasa tarakpoina to papamana Yamna Chaoba Maibul ama Numittadi Kapthok satellite communication Saphu piraba ISS ngasi ayuk in the standard times ta ayuki pung 8:13 rom set pada Numittadi Yamna Chaoba Maibul ama Kapthok khre mai sama di sakti eduna global position 16 the lady satellite communication singda sauna Saphu piraba yai haina Center of Excellence in Space Science India CES is aina fongdorakli X 2.2 class solar fire haina khangnaba maisa buladu coordinated universal times UTC da pung 3:23 aduga India gi matamna pung 4:13 rom tabada maibul adu numitagi paithurakibani matamadu numitki magnetic region asi AR 12992 aki haina CSSI gi coordinator amasum associate professor su oiriba Devendu Nandina PTI gi news agency amana fongdorakibani Numittadi tharok thadorapa yamlaba mai chabul singadugi sakti singadu aduki matikan khre masigi energy asina radio communication electric power grid amasum navigation signal amasum space craft amasum astronaut singi mausagi oiba phibam da sauna khudong thiba thuanba yabagi phibam da lekhi mai chabul asi aikoina X grass haina classify tawiyai masina taklibu wan thokti khwaidigi kan maigi Saphu haibani matam asida maigi Saphu asigi mapangal gi maramda scientist kyana tungan pau sing pinarakhi haidi matam asida India gi matam punamakta amadi Southeast Asia Pacific region akanba ionospheric perturbation laiba matamni masigi akanba madi khwaidigi wangba frequency eduna maramoiduna I pau faunabada apanno piba nongthakakta pairiba satellite singda mafam kaihanbigi oithokpa GPS sentinels ta akaiba piba madi airline gi pau fawdok fawjin tawbada Saphu kya piba yai hainasu CSSI na Twitter da thagatpa warol amada fongdorakli hiramasigi matangna professors Nandina makhatana fongdorakpada thasigi taragani panda X class haina khangnariba maisa bulasi Numittadi Kapthok yabagi matangda CSSI na hanana predict tokibale khre haujisu CSSI gi scientist na Numittadi Kapthok libi yamlaba maibul asigi matangna madi masina pibi yaba Saphu gi maramda leptana khanari haki nasana fongdorakpa pawgi matungina X class player haina khangnaba Numittadi thadorakpa asobu maibul asi masa tana kupna thizilaba matungna masi numitki sarukhrada pokhairakpa madi madugi sakti edu uthorakpa naki asiguma Numittadi maibul tholakpa asi khwaidigi pikpada A class natagana background level haina khangnai matung tabada B class C class M class amadi X class haina asumna satli nasagi mod matungina earthquake thokpa matamda Richter scale da tarasuba lairol fawba nikpada tholakpa energy adu mayek amana khangnabi oina thami adobo X class player sidi M class eruption gi saruk tara natragana C class player gi saruk sa marom kanba sakti pithorakpa makal gi Saphu amani haina makhatana su fongdorakli makasa tharakpoina to papamana Russia na Ukrainians lakh manga hena nampu da pubi khre haina claim torakre Russia lanmisina Ukraine masa lakh manga hena maramdamdagi phaduna namduna Russia lomna pubi khre haina Ukraine gi UN da permanent representative oiriba member amana ngasi United Nations na wakalakre Ukraine gi UN da permanent representative oiriba Sergei Kislytsyana fongdorakpada Russia gi lanmisna nampura Ukraine masa lakh manga hena Russia da pukiba matamadu angang lakh 1.21 yaukhi hena Kiev ki independence Twitter amada thadorakre hari tanja sida Russia gi mekedi anoba
ultimatum ama piduna yumsikation numiki nungtil pung ani fawagi manungda Mariupol khulai paiduna mafam adu ngak senbigi mota makoi khulai sing thadoktuna changjarakadabani haina phongdurakli Russia gi maikedi hokiba laiba pokonumita Ukraine ahenba lanmising trup masing khangna thajilaktuna Ukraine gi industrial heartland oiriba nongpok thangba coal mine amadi factory sing khudum chansinna thorang pakat paukrabani masiga loinana Kharkiv amasung Kharmak Torokski nongpok thangba city da akan be attack sa taduna landa kraba matungda Russia na makatana Zapori Zizia amasung Dnipro aduga Donbas ki nungsup thangba saruk singda misal kapsin duna attack toragani haina makatana phungdurakli haidi House Europe amadi America gi maikedi gi Ukraine bu ngak sanabigi damak pirakliba makal makakya gi khulai singna aduga aduna lebasi kanjanabagi pambai ama oiri dubu madu kayam kuina satnaba yagadagi haina Russia gi maikedi gi hanglakli so haidi Amaromdana school fee thidabagi mahairoi ama matomda classroom da pung ohum phamanduna thamkhre Maharashtra gi Dombivli da class 10 tamlaba mahairoi ama maki school gi fee thidi haibagi damak matomda atopa ka amada pung ohum phamanduna thamkhre haidi matomda ka du da pung ohum supna leibidigi haksangi phibam sokchilaktuna hospital pukhatpa matamda mahairoi edugi mama mapan school gi mathakta aina yadaba thabakni haina wokalakre haidi amasung Green High School da tamliba mahiroi dugi mapa Sandan Girina thamakaki school pipi da bigia sumna maki masano pabu aina yada mongda dandi pi basi yaningdi haina school management da wokat ki haidi amasung wafam asi yumpham yaudabni ka hena moral sibani haina school management gi mekedi gi phongdura pagoloina makpu masano ngai ta badugi yenglaga ka amada phumanana ba haiki bani haina su school gi mekedi gi phongdura ki haidi aduga haujukoina di meyam pau simatang selu sinjarage amasung pathok sagi bres khoi kibalan ki biyauro su meyam ngapigani meyam punana update ngaminasi and thank you